Kuki MLASING, KUKIGI, CSOSING, AMADI suspension of operation suda LEIRIBA, Kuki Militant group sing Ngasi Guwahati Da Unaduna closed door meeting Pangthokhre. Agency gi pawgi matung ina Kuki zogi oiba separate administration ama leinaba demand tawduna lakiba dugi matangda Guwahati gi hotel amada wari sanakiba duda kari karambagi matangda sanaki habigi chapchaba khangbangam kide adumoinamak mifam aduda saruk yakiba miyoi amana fongdorapagi matung ina manipur gi manungda separate administration ama leihannaba amadi makoi gi demand asi fangnaba central government makoi gi oiba karama wafam sing thamduna taksin gani haibagi matangda khanaki hairi asam gi makok thongba police officer amanasu kuki MLASING CSOSING amadi suda LEIRIBA group sing gi oiba mifam ama ngasi Guwahati da Pangthokhre haiba achumbani mifam adu nungthil athemga fawba pangthoki adubu makoida kariguma paw pituna khanghalamba leite makoina phangba pawgi matung ina miyoi 15 na saruk yaki haiba khangba ngamle haina PTI da phongdorakli